Lising amaga chanipan marfudra mathoi Mars kunmari ayuk anganba Maitai nongsa tikendrajit Jubaraj koirengbu phana na bahotna bada bomb top kapsin ki sana konungda mara leijadraba thawai kaya hingthatna ki khangu thakta nupi angang khakta eneng thau kulchandragi manai achanba tikendrajit kedi chana marup loi sana konungi diwan account officer pangal dasu sardar Lossilli Haibagidamak Tikendrajitpu Hata Minuthongda Laiba Musalman Dasugi Sangai Langoi Chanchin ki British Sifai Singna Tikendrajit ki Lefam Haidokte Haibagidamak Suki Laibakta Nomai Batna Kayarak Hanna Net ki Tabakta Kongup Butna Hanjin Ihing Nahing Saki Dasugi Hakjang Yengam Drabada Pokpa Panthogi Matau Kapsaki Mamom Anina O Kongna Kolui British Sipai Kong Adubu Piraki Paukum Nongmai Gulina Ihing Nahing Saraba Pangal Dasugi Hakjang Kakthat ki Matup Kaya Thokna Minute Manga Kanana Pure Romba Konang Kongdagi Hauna Hundoki Matang Mapam Kayada Matup Pangal Dasu Angak Pagi Matoni Yeng Hydraba Mihatni Adungai ining thau surchandra sana haktak mana oina pibi khiba musalman dasugi inkhol mana inkhol mingthon jaba kana dabu sinaram gani Thaubal moijing khekman gi diwan lokon nahak ki leihore do mamingta oina pumnamak thawai na pontha oi khrabada ima leibak iramdam gi damak he athauba pangal lanmi sing nakoidi Asing balaybak ning bani ngalu matam suppada druba taragum nungthilgi korugum numidangi sajikum ningsing bidrabasu ngasigi mirolna lup khrabasu akawbagi irol nungda asumna loisanba aroibagi sereng mamangda mayama ate pangal athoba mayama gi saithaba aduna tabada aroibagi dasu sardargi matangsi dagi lokthok chaba adugma drama makhakni aina sereng asi numituda Tizaba hek loibaga akhoi imaibel kayama yaubiki numitu daida pungo phanek setana khotana mayam lengbi rakhi imaibel singadu sereng adu he hobadagi pin drop silence ta haijaba tai tuminna mayam se tabiki loinana fizina mamai taithoga aibadi pi taithoga tuminna adum imaibel sing adum kapna basu ai adum uzaki aigi sereng adu loiraba matungda ining thongna magi warol numitugi thorumdugi warol se sereng sigi matang sina hanna hauraga masida yam emphasize to biraga ining thongna aingon da takpi kibasi hairiba sereng se sereng wana su yam phajare adubu akogi kano oina larik oina aiba printed document oina thamhoraga yam kanagani masi thamhongda bo hona biu larik oina phongdok biu masi phongba matamda changba paisa nungsagi expenditure do masu puthokjage ka haidana takpiki masi ai punsida kawkite ing 2017 gi matungda hairiba sereng asi tongan ba akhoi mafam singda adum mayang gi demand gi haijaba tai maru oina 13 August kumba athoba singi numit kumba aduga akhoi gi khongjom de kumba numit singda patriots day numit singda aina sereng asi lanthokjai sereng asi Bangladesh ta su 2022 gi December ki tang kun manga da pangthokpa International Maite Pangal Convention da su Bangladesh ta ai batun to biraktana aina thijarure lanthokjarure asumna sigumba sereng sida yumpham oiba adugumba drama ma khakni hariba drama sida puthokjariba se aikhoi hojeki sereng sida haijagriba asimakni adubu kano sida akoi drama sidaida chawrakna Sinnasi taritni thamjari basti ahanba sinnasi aina hana haijagare Dasu Sardar gi imung manungi culture matamdugi pangal singi culture haijabatai masi depict tokba adugumba cinema khakni sinnasida akoi machanupi ani sana tombi amade sana hanbi thambal bibi gi machanupi ani si moijingi machi amagi luhongbada saruk yagadobani madu luhongba sidaida kanogi akogi thambal bibigi mabung haijabatai sana nupi machani sigi mama jina yam kanna haidana imawani si akoi jinatungi lohongbada lakadabani gaya numita
jagoi matamduda tawrami isai akhoi luhongbagi isai sing saknarami masina Dr. Laisram Birendra Kumar Singh gi akhoi khomjinba khunung isai pangalgi aduga mitegi mayam khomjinba magi anthology mani akhoi Sahitya Parishat New Delhi na phongba Sahitya Academy New Delhi na phongba si larik si degi lokut jabani matamduda saknaramba kari haitare tamgi khunu maingauba ibangi lausi lawiyata sekla sakta biranu ka haiba aduga akhoi loktak pu khaina hi honba sabi ite yaubara nungsi hiran biramu haibagumba tera khada longakpi aduga aina da target tadeda ningol gidi samlangna lobagi tabani haibana singba matamduda aikoina angang oijaringai matamda laikai da karida luhongbada nupi mayumda haijabatai laisabi machasing haibadi kainagi goina haire pangalgi khunai da matamduda haujiti ukhidre goina gi mamanabi singna luhonga doba nongma watlingai da nongdang da pullerga jagoi seitokba bazai khongba akhoi echoes haitai chinda chapaga chinna chiaga aduga bazai akhoi kano sisu echoes sisu dum khongduini surtana aduga jagoi su dum saduini ade kanagumba nupimsa singe marakte ke khara jagoi haibana makok chingba han tawrerga makokta mana hairaga ngasagi khunung isai gumba khulung isai gumba pangan khunai da chanaramba isai si hairaga magi makatarakpa mamana besing da khummaga adamain tawrerga lanthui tawnei chanarami masi yamna hauze akhoi kasarom dasu karigu mafam kharada haitai Tripura dasu aduga Bangladesh dasu adu masigi chanabisi adum tawi ase ahan basin sidaida akhoi thambal bibi na mage machanupi ningol ani sidaida mama akhoi mache jenetun gi luhongbada jagoi sei to godo sigi jagoi practice tobagi adum yauri culture gi input ta haijabatai Dasu Sardar halaaga mage machaningol ani gi kumai ngahag yengi aduga makhoi ani piba yaudabagi ningol ngata poksebagi nungaitabagi kari karagi asina singba khara dum utli loinana maman lebak ningbagi konungda akhoi ening thau sur chandradi Brindabonda lengkhre haujik ening thau kul chandrana pale kul chandrana panba matam sida chahong ahong e kholle lebak si chakhole haidana ngangnai adubu mapalam gi khut changla kadori ening thau Brindabonda chatkhibe ening thau sur chandra si kasar da pandana leire ado mana kasar da pandana leibagi maramasti mana oibunga pakasana na mana injin badagi magi thaunjin dagi akhoi mayambung sur chandra da hairerga British lengakta mateng pangbiu makhogi nitho kubam se munbi hore tikendra jet amadi kol chandra magi kangbuna mul hore aduna hanjan hanbiu haidana kanna taknari adugi thengthabani haidana pautami aduga akhoi kanosi aduna maram oiraga British lengakna Manipur da khut tharkadori changakadori khudong chaba lorkadori masi nungaite khote haibagi aduga thambal nasu akhona kari pangba yaba lebage khotpage haibana singmasi dialogue ta adum akhoi phongdoi dialogue mate amtang haijaba matamda akhoi mate amtang mayamda khudol tamjarabada ko masida hairibase thambal na hairibase ining thau kulchandrana phambal tonglak pateki lebak chahong nga hongle lambi thong nungaire haiduna mayam punamak ngangnare hai dasuna hairibasi nungaina pale haibabu ningthau macha singi marakta aron ballandi haujik su loidri Brindabon chatkhibe ningthau sur chandra haujik kasar da leiri haiba pau tari mana oibunga pakasana gi thawin sindagi Jubaraj Koirengi mathakta laman khumna ba hotnari British lengakta mateng pangbiu haidana wakatli mapal lamgi khut changlaktuna leibak irang tholakpa yari hai aduda thambal BBC pakhatchadana adu rigadi adudi kari tawgani aikoina pangba yaba kari leibage ado dasuna khumi apikpa aikoina kari di tawba ngamgani adubu ai tumina leithokpadi natte hotnari lalong kaya subsinari pangal ningol thambal bibibu thamoi sengna nungsijarubana sana lebak Manipur se thawai dege su hena lumna khallene thambal haibasini phongdoklibasi thambal na mukhumi ining thau khagemba sana haktaktagi hauna maitei ning thau singna yekna mayok yakhiba lanpham khudingda pangal singna achouba thaudang loduna lakli haujik su mateng pangsi aikhoina ngamba hotna si keidobage dasuna mukhumi ai khangi thauna phaba pangal ipa ipu sing adugi asengba mamomni thambal bibi gi pokna pham sana lebak asina oirabani dasu ai hakki punsi sintha pangpam yum kai panduna chada nauda semkhraba karma bhumi